Assam Accord Ki Clause number 6 asina aikoi Meitei gi future da yamna aidi athingba aikoi gi development da aikoi gi thabak da thoram da lairik da laisu da loan da culture da amadi aikoi gi survival aikoi gi existence da threat amo oirekadam maramna scheduled tribe asina ultimate solution oiri maram aikoi ningshinglakli aikoi delimitation na maram oirega kariguma constituency amada aikoi gi mihut MLA natraga mantri kaaba ngamdre masi gi sarkar gi thabak tawba adu kaktana aikoi gi source of livelihood oiri bani aro source of livelihood oirekadu mafam asida kariguma da thabak thoram khuding makto Assam Accord ki Clause 6 number am oirega 100% reservation oithokhlagadi aikoi gi angang sing kari taw hogani haibase aikoi nungnang pokpadagi scheduled type oirgadi Assam asina karigumba di scheduled state oirgasu aikoi karinda singnaningai leitre aikoi indigenous community amoina phangam thokpa scheduled tribe amo oina Meitei aikoi su Assam government gi piriba khudong jaba khuding do phangani haibase achobu thajabani makha se